Imes PAODAM miyang tabiri basingbu surbalana khurumjari ngasigi maruiba pau pijari. Democracy chatpa leba amada political party sing asi anem awang soidana laigani lengak pai ba haibasi piba famnati haina hanagi Manipur gi Chief Minister Okam Wubin haikre. Hiroshima amadi Nagasaki de ningsing thorom pangthokre. Disability singda meritorious award yanthokpa artificial limb hapa amadi apps and appliance yanthokre. Loinana Bihar gi Chief Minister Nitish Kumar from Thadokre. Paumucha khaina pijari. Nongmai bom top yaudраbasu hotnaba amadi akhang kanbana santi purakpa ngami haibadu Mahatma Gandhi gi liching makhada numit tadre hainariba sakti lereba British bo India dagi tanthokibani leba asina ningtamba fangkiba chahi humbutara manga surakpa asi Congress ke luchingba kaya gi non violence ki thabak singnani makhoi bo ekhoina matam chubada ningsingbu mathau tai haina hanagi Chief Minister Okram Ibobina phungdokre. Wafamasi Bharat Thadu Andalongi Marifu Subat Ningsing Tharonga Mari Lainana Manipur Pradesh Congress Committee na Sinduna BT Road ta Laiba Congress Bhavan da Pangthokpa Tharomda Athoiba Mithung Oikhiba Hanagi Chief Minister Okram Ibobina phongdokibani. Mahangna makhatana haikhibada British na matam kuina laibak asida loilam sandoktuna lakhibani. Matam aduda Mahatma Gandhi yauna saknairaba Congress ki luchingba singna mama leba ki damak thawaina pontha oiduna mapunsi kathokraba kaya aduna leba asigi ningtamba purakpada achouba thodang laukhibani leba asida santi laknaba furuk ki khenaba thamdana changsinkiba kaya adu India gi puwari da sanagi mayekna iduna laihoragani adubu ngasidi India da tongan ba political party singna makogi lengak laklaba matamda supnam sasan tawduna miyamdagi I chupli ningtambagi mingda Micham miyam kaya awaba piri democracy chatpa leba oirabasu sakti pairiba makogi mayokda wangang luba khudingmak ki hanana ba tongan ba ek pansenduna jairak piri democracy chatpa leba amada political party sing asi anem awang soidana laigani lengak paiba haibasi piba famnate mipum khudingmak nungai hanba haibasi political party singi tangai fadaba thodangni haibasi kauthokpa chumde haiki PAODAM lobby kiba dugumba Mahapurushing adugi mafamda ikai khumnaba utpa the women khamba utpa koi khudimangna leadersing asina pambiramba karamba Bharat yamna shanti oina hoji akoina place loba matamda akoina panjkhibaduni yamna peaceful oiba shanti oiunda karigumba any khenaba ma karigumba lerma targasu mother solution puthokna ba honaba haibisi Congress party ki non violence haibisi masi Mahatma Gandhi ji na dokpiramba pai hena sakti lerba adugumba ulai amani na koi laujabani aduna koi khasi si yamna itihasik oiba adugumba Quit India movement gi yamna maru oiba adugumba itihas ki Bharat ki itihas ki tangkak amani aduna ni koina Congress karmi kodimang na ngasi ase laikhidraba Mahapurushing mafamda makoi utowiman khangba utpa ikai khumna utpa oina laimanam torso kai katna ikai jaripsi BJP Imphal East District na Sinduna Hargar Tiranga amadi Bharatna Ningkha Tamlakpa chahi humbutara manga subaga mari lainana Jain Dance Academy Imphal gi Auditorium Hall da State Level Patriotic Song Competition pangthokre Thoromaduda BJP Manipur State President Srimati A Sarda Devi Honorable Minister Mahut Y Khemchan KH Ibomcha Honorable MLA Lamlai AC N Nimbus amadi P Premananda Maitaina Chingbana Mithunglen Singh Oina Saruraki Patriotism National Integration amadi Nationalism da yomfam oiduna pangthokiba song competition aduda Samurai Latpam Naba Sharma RK Gyanranjan amadi Jugeshwari na just oiduna pangthoki Tharunga mari lainana BJP Manipur State President A Sardana haikibada
ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯈꯪꯕꯤꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯍꯧꯗꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯈ꯭ꯔꯦ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯀꯩꯗꯧꯕ ꯌꯥꯒꯦꯗꯨ ꯌꯦꯡꯁꯤꯟꯅꯕ ꯈꯟꯅꯔꯤ ꯍꯥꯏꯈꯤ ꯂꯥꯛꯂꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯌꯨꯝꯌꯨꯝꯗ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯈꯤ Manipur Tourism Forum na sinduna Hiroshima amadi Nagasaki degi ningsing thorom ngasi Imphal Peace Museum maibam lod paching nambo da pangthokre thorom aduda Education and Law and Legislative Affairs Minister T.H. Basanta Kumar Singha Vice Chancellor Manipur University Professor N. Lokendra Singha Deputy Commissioner Bishnupur Laurembam Bikram IAS amadi Manipur Tourism Forum gi President K.H. Krishnanana athuba mithunglen oina saruk yaki Tharungi mangoinana Hiroshima amadi Nagasaki da laikidraba miyamgi mafamda awaba phongdokpa oina minute ama tumina leptuna laiki Tharom aduda Education Minister T.H. Basanta Kumana phongdokkibada tasengna hairabada mafam asida Peace Museum ama establish tawba asi aikhoige state Manipur khakta natana country sigi oina chawthok chaningai ni Hiroshima amasung Nagasaki da bom asi allied power singna saba loiraba matungda bom thadaba natraga bom thadadaba haiba sigi matangda kana khanana naki hainasu Basanta Kumar na makata na phongdoki Security ke check-in thawrang laukhatpagi saru ama oina ngasesu IW commando na khudakki oiba cordon and search operation ama Nungthil pung mari makhaidagi mga fawba Thangal Bazar gi Dharmasala amadi Kasturi thonggi akoibada chathakre hairiba verification aduda puna miyoi chama kunmanga verify tawki maduda chechang suna puthokpa ngamdaba miyoi nipan laukhatuna makhataba verification gi damak CTPS ta sinakhre hairi Assamgi mitai singna khundariba hojaigi Sibapur Jugizanda village Development Committee amadi Sivapur Navajyoti Club anina sinduna pangthokadoriba handakta nongna saba Birtiken Riziki mitambu maikhum hangdokpa amadi August 12 gi athauba singi numit ningsing tharamda saruk yaruna bagidama All Manipur United Club Organization amuko gi miyoi 12 saba team amangase amuko gi office tagi lupsegi President Phairojam Nando Luwangna luchingduna khongsan khre Ngasi chatkhiba khongchat asida amuko gi Vice President ani Secretary Organization Assistant General Secretary amadi Assistant Finance Secretary ani shu yauri team asina hojai amadi Lanka gi tongan ba famsingda khundariba meitai amadi mitai pangal singasu unaduna Manipuri ekhoigi thamoi oiba mari hena chesil hanaba amadi afaba mari thamnaba thabaksu paikhatkani hairi Social Empowerment and Inclusion Program gi manung chana Manipur lenga ki Social Welfare Department sinduna person with disability singda meritorious award yentokba khong yadraba singda artificial limb hapa amadi person with disability singda app and appliance yentokba loinana Manipur gi tungan ba district singi model Angalwadi center tarataruk ngasi Social Welfare Minister Haikam Dingona launch tokre Konung mamangda laiba iboyama sumang sanglenda pangthokpa thorom aduda chief guest oina saruk yakhiba Haikam Dingona Social Welfare Department asi Manipur gi oina khwaidagi pikpa department ama oijarabasu miyoiba khunai gi damaktadi khwaidagi chawba tongan ba thabaka pakhatliba department amani lamdam sida laiba mipung khudingmak ki pokpudagi siba fawbugi tangai fadaba khudingmak department asidagi kana balauri hairaduna Manipur da laiba department singi manungda Social Welfare Department asi khwaidagi faba department ama oina oiba ngamnanaba angamba thakta khotnagani hojek paliba laiba lengak asida Social Welfare yauna tungan ba department manga gi ministry farm pairabasu Social Welfare da hena akanbam yengthamdi haiki Bangladesh Manipuri Sahitya Sangsad BMSS na chahi ani khudingi oina Manipuri literature amasung culture gi lamda thoidokna saknairaba mirsak amada piba Nilima Sinha Ningsingmana 2022 Manipur gi saknairaba aiba Sahitya Academy Award Khetri Birda Piragani haina longthokre Bangladesh Manipuri Sahitya Sangsad BMSS ki President AK Seram gi Chirol amana hai kumza lising ani taratare tagi hauduna chahi ani lairaga piduna lakhiba mana asi chahi asigi oina saknairaba aiba Khetri Bir Kakching Sumak Laikai Manipur da laiba
mahakna Manipuri Korirol gidamak honaduna lakhiba kaya adubu masak khangba oina mana asi pinaba lauthokani mana asi chahi asege November marida Bangladesh ki selheta pangthokadaba Bangladesh Manipuri sahita sangsad ki International Manipuri Literary Conference da lanthokani mana asida sakangse ama inafi ama Grace ama amasung sel oina takalising tara yawgani loinana miyoi anigi Hangat handa chatpagi achangba senfam baraso BMSS na pigani haina su phongdoragli Kakching district ke CDO Kakching ke kangbuna ngarang namidang pung 8 makairom tabada miyoi ahumdagi opium kanini chingnaba posak KG ani gram tara nipan ga loinana lupa lak ahum lising humfumanga chahum phare CDO ge team adu CDO Kakching ge OC inspector Awas Khana uchingkibani Tawdok asi hairiba pungpham asida CDO gi team asina Serau lamkha manaki Multichan village da lambi achat awok sing check tawbagi thabak chathabada Serau rom dagi lakpa GUV 300 amuba machu number na MN01AK2294 amakhamduna check tawki maduda opium kg ani gram 9 galoina yamlaba sentham adu fagatki GUV 300 talakhiba miyoi ahum aduna Thango Kholal Guite Chahe Kuntrataru Apokpa Thongkho Pau Guite Mahaki Loinabi Ngaining Chong Guite Chahe Kuntrahumdoi Chandel District ki Foilem Dagi Amadi Hoikhuneng Haukip Chahe Humfumanga Mapuroiba Haukulet Haukip Chandel District ki Phaifen Koi Dagi ni Haiba Khangmangamle Faraba Miyoi Amadi Polam Singh Makatawa Tizinabagidamak Sungnu Police Station da Kusinakre Haidi Kakching Municipal Council gi Caretaker Chairperson amasung Executive Officer gi mathakta anauba Chairperson ama country fawba amadi Council asida chathariba Vigilance ki case asi mapungphana loisindriba fawba Major oiba financial decision lowada State Government na ayaba pibidana bagi case ama Yengkhom Ratan kauba miyoi ama amasung atopa miyoi mari Thongnaujam Nanda Thokchom Josni Kumar Nomaithem Sanayan amasung Mayanglambam Rabina July 18 da Honorable High Court of Manipur da thangat khibak ngarang August 9 da Honorable High Court of Manipur na thokiba press note amada case adu close tawre hairi case adu gi matang da party animak ki Larnet Council singi argument sing taraba matungda Honorable Bench of Justice Ahanthem Bimol Singha Honorable High Court of Manipur na case adu close tawkhibaga loinana State Government na Inglisingani kunma thoigi December marida thokiba order adugi condition sing ngakna caretaker chairperson oina thabak puna basu cherol aduna hairi Manipur government na uchara lakh humputara manga thana ba haiduna jangsil leba khongthang ase punna support tawri adubu thariba osing ase hinghana ba khongthang su paikathaningi haina sugnu kendra gi MLA ke Ranjit na phongdokre wafam ase ngarang sugnu kendra gi MLA ke Ranjit ki mijeng makhada Thongam Mondum Range kina manung chanba sugnu kendra gi yelangba waithopokpi ching wangu naran ching uyung pareng chabi ching singda uchara lising manga thana pandam thamduna MLA ke Ranjit yauna uchara kaya thaba haukiba thoromda phongdokhibani Development Committee wangu na senduna wangu hainawiyam wangu laifam amadi wangu warukoki yamlaba praja kayana saruk yadana uthabagi pangthokpa thoramduda mari lainana MLA ke Ranjit na makatana haikibada ngasi de sugnu kendra asege mafam kayada matam gi oina tungan ba uchara kaya thakre thariba using asi Kandaba yade haiduna kendra sege miyam praja singa puna using asi kanduna lakpani ngasidi Thakiba uchara sing mapung marai faba kaya ama sugnu kendra da uba fangle mahausa gi asengba nature adu taba ure aduna u thabadi lai ubu mapung marai fana hohanba kanba asini darkar oribadi maram aduna Manipur lengak asina su jangsileba u thabagi thorom ase support tawbo oina madi honglakliba aying asa sigi kharada oirabasu ngakthoknaba haiduna mafam sing asida Aigi praja kaya ka loinana uchara lesing mga thana bapandam thamduna jangsilibani haiki
Thasigi Taranithoidagi Taramari Fauba Nehru Institute of Mountaineering Uttarkasi da Bangthokadoriba 26th National Sports Climbing Championship 2022 da Saruk Yarunaba Manipur ge Sanaroi Taruk Nasi competition asibu Yarunaba Manipur Mountaineering Association ge President Dr. Surjit na lamthakre hariba competition asigidamak Indian Mountaineering Foundation Northeast Zone gi Sanaroi Kunmari Khangatpada Manipur ge Sanaroi Taruk Yarokibani Loinana Championship asigidamak N Vidyapati Devina team manager oina luchingadawri competition asidagi khalaklaba sanaroi singna Asia gi competition singda saruk yagani hairi Dream Smith Delivery haiba hiramda book discussion function amang asi Danamanjuri University Sinduna Manipur Sinduna University asagi DM College of Science ki room number 73 da pangthokre thoromaduda University asagi Vice Chancellor Professor N Rasmohan Singha Kaugi former Vice Chancellor Professor M Premjit Singha IIIT Imphal gi Director Professor W Chandababu Singha Manipur Institute of Management Studies MIMS Manipur University of Professor CH Ibohal Maitai MU gi Department of Sociology gi Head Professor KSS Rajendra Singha Amadi MPSC Manipur gi former Chairman Retired Lieutenant General ki Himalaya Singhana Presidium members oina saruk yaki Ngaseyo pung tarit makairop taba matamda Imphal More lambi gi Technopol District Headquarter dagi More rom da kilometer manga rom chatharaga leiba lambi gi mafam amada nongna maram oiraga ching leiba kaya kintharakpadagi Tata GI gari ama khudong thiba thokre hairi hariba Tata GI adu Imphal rom dagi More tamna changlakpada laibak thiba thodo adu thokibani Gari aduda driver amaga atopa miyoi amaga puna makoi ani lakhibani hairi ching leibak ninkhairakpa aduda khudakta miyoi ani adu khonglai thuna chenthok hobadagi aso apandi yahodri hairi hariba Tata GI adugi registration number AS11CC 4001 hairangoi thongdagi ni hairi tungda Technopol District Police ki team ama mafam aduda laktuna yengsinki amadi lambi aduda thabak suba mari lainaba company singi JCB amadi gari sing kauduna Tata DI gari adu mafam adudagi chingthoki DM College of Teacher Education DMCTE Imphal na chahi khudingi namit ini chumna pangthokduna lakpa annual community contact and extension program gi ngasi ahan namit ki oina Lilasan Khongnangkhong High School Thangmai banda pangthokre thoromduda Dr. RK Lokendra Singha Principal DMCTE na athuba mithung Srimati Ngarianbam Santibala Devi Headmistress Lilasan Khongnangkhong High School na Thoromapu amadi KH Dinesh Kumar Singha Associate Professor DMCTE na akanaba mithung oina saruyaki students teacher trainee singdagi house manga khaidoktuna school sigi manung amadi classroom sing yauna luna na thamnabagi pandamda trainee singna sit sengki school se da tamliba mahiro singna seasonana ba boy kolom yauna lairik sing oza singna yenthoki school sigi oza singna mahiro singda takbi tambi bada seasonana ba teaching aid sing su khudol tamki oza singna community level da lawgadaba thodang amadi miyamgi damak karigumba khara Taunabagi Wakalonda Yumfam Oiraga program asi Sinjabani Haina College asigi Principal Dr. RK Lokendra Singhana Haiki Tharongi Manung Channa College asigi faculty members in the school gi Oza Singh the role of teacher in school education NEP 2020 gi Makhada Yauriba Anoba Nom Singh Loinana vocationalization in school education skill education amadi value based education gi marakta leiriba tangai fadaba singi matang da su kopna nainaki thoromduda teaching non teaching staff sing yauna house in charge sing da loinana students teacher trainee sing na saruyaki Advanced Intermediate College Moirangi Kunmari Suba Foundation de Thorom ngasi college asigi campus de pangthokre college asigi management committee na sinduna pangthokiba thorom aduda MLA Moirang Thongam Santi Chairman Governing Body Advanced Intermediate College M Jugindro retired ICAR Selongi Senior Scientist TH Gaurabidu retired Senior Associate Professor Y Moduna Chingbana athulba mitunglen oina saruyaki Thoromaduda College asigi oina kosemna loba examination da makok thongba mahiro sing amadi college asigi masa ama oiriba Advanced Intermediate School gi bosemna loba examination da makok thongba mahiro sing class ki oina makok thongba mahiro sing loinana
mathau masak khangba oja singbo pungning thogatpagi mana pibagi loinana Best Student of the Year 2022 Award amadi Best Teacher of the Year 2022 Award singsu piki Taronga mari lainana MLA Moirang TH Santina phongdokhibada college asigi development ki oinaba mahaki maikaidagi lupa lakh ama mateng piragani loinana hauzik haugalakliban aharol amadi mahiroi singna drug sizinabagi chang yamna wangkhalakle maram aduna mama mapa oibasing amadi ahal singna angang singbu kupna senaba darkar tai aduga afaba mahiroi puthokpada oja sing khaktana kanna hotnabana yade mama mapa amadi mahiroi singnasu honnabiba mathau tai haina makataki Federation of Haumi Koba Loop Amana Maitai Pangal Amadi Kuki Kangluki Furup Kaya Yahundana State Sida Kundaba Maitai Amadi Naga Kangluki Furup Kun Mangabu Lamdam Sigi Asengba Indigenous Peoples Ni Haina Warip Laukibadu Lamdam Sida Kangluki Irang Laknaba Sinba Tawong Amani Haina Maitai Pangal Gi Loop Kayana Ngasi Hata Golab Tigi Community Hall the Pangtokiba Maitai Pangal Singi Apun Bamifamda Warip Lauraba Matung Pangtokiba Paugimifam Amada Jexinwa Tamlakli Maitai Pangal Singi CSO Taratare na Fongkiba Apunba Mifam Ado Loiraba Matungda Pangthokpa Pangmisinga Unaba Amada Amokoki President SM Jalana Hai Thasigi Mangada Federation of Haumikoba Loop Amana Sinduna Adim Zati da Pangthokpa First Indigenous Peoples Assembly Kauba Mifam Amana Naga Amadi Maitai Singna Number Furup Kun Mangabu Lamdam Sigi Indigenous Peoples Haina Warip Laukiba Do Pangal Furup na akan mamawongda yaning de haiki Bihar da BJP ga alliance tawriba adu tokpagi warepta JDU gi MLA singna yanadabadagi Chief Minister Nitish Kumar na mahak fam thadokle haina phungdokre Nitish Kumar na mahaki fam thadokpagi warep laudringaida mahaki MLA singa unaduna kanaki matungda governor unaraga fam thadokpagi JP sinki opposition luchingba Tejaswi Yadav ka loinana anoba lenga amasem nabagidama governor ga Nitish Kumar na unaki hairi Marak Sida Bihar dagi BJP gi luchingba sing Patna da laktuna oirakliba fivam yengsilakre yengsinba lakhiba duda Sushil Kumar Modi amasung hanagi Union Minister Ravi Shankar Prasad yauki Bihar BJP Chief Sanjay Jaiswal na haikibada Bihar Miyam amasung BJP bu Nitish Kumar na tawbima khangdaba utle miyam na mahakpu para ama tambiragani Union Minister Amit Shah na Nitish Kumar gi Party Janata Dal United JDU bu maceta na kaina na basinbadagi party ani adugi marakta yanaktabani hairi Amit Shah ge proxy oina thabak tawi haiduna Nitish Kumar na JDU gi luchingba oiramba RCP Singha bu maral sikhi sanja thumja yamna tawi haiduna JDU dagi RCP Singha Handak ta tangthokrabani Inglisangani Kumathoida JDU gi mute oina RCP Singha Union Cabinet ta yaukibani Bihar gi single largest party oriba Rashtriya Janata Dal RJD gi luchingba Tejaswi ga so Nitish Kumar na unakre RJD na JDU bu support tawraga Nitish Kumar na luchingba government ama semlabadi Tejaswi na deputy CM oiraba yai hairi Congress so Anova government sembada yauraba yai Maharashtra da Shiva Sena bu macheta halaga Chief Minister Uddhav Thackeray bu CM oibadagi tohankiba dugi thawong Bihar da so Home Minister Amit Shah na Sarosili haina Nitish Kumar na phungdoki America da Kirtan Bhakti sai sakhanbagi kudong chaba pigani haiduna Sikh press amada namthak tawduna lupa lakh ama hena lawthok lamba chahi yankhai mathoi shuraba ama fare miyoe du hanasu Delhi amadi Mumbai da namthak tawrambadagi case kya da chenaba Sanjay Yadav kauba Madhya Pradesh ki Indore dagi ni hairi complaint adu Delhi da laiba Gurudwara amadi head Grantee oiba Baldev Singhana Tharakibani United States of America gi tongan ba city kayada pangthokadaba cultural program singda kirtan saknabagi kudong chaba pigani haina warol ama WhatsApp ta thagatlakpadagi mahakna Sanjay Yadav ta contact tawnakibani hairi Deputy Commissioner of Police North Sagar Singh Kalsina haikibada Yadav na machani pagi SIM card amasung bank account sizinaduna thabak adu chathai mangondagi mobile phone tara debit card tara mathoi amade Aadhaar card amasu phagate haiki England gi Birmingham da chatharakhiba Commonwealth Games English angani kunithoi ngasi tara mathoi suba numita loisin kre India na gold kunithoi silver tara taruk bronze kulumdoi
punna medal 63 fangduna marisuba position kanba ngamkre. Australia na gold 68 silver 58 bronze 53 punna medal chama 39 fangduna ahanba. England na gold 58 silver 63 bronze 52 punna medal chama 63 fangduna anisuba amade Canada na gold 13 silver 12 bronze 13 punna medal 42 fangduna ahumsuba position gi mafam kanba ngamkre. Aroibada maroiba paw mohna pizari. Democracy chatpa leba amada political party sing ase anem awang soidana laigani lengak pai ba haibasi piba famnati haina hanagi Manipur gi chief minister Okam Wubin haikre. Hiroshima amadi Nagasaki de ningsing thoram pangthokre. Disability singda meritorious award yanthokpa artificial limb hapa amadi apps and appliance yanthokre. Loinana Bihar gi chief minister Nitish Kumar from thadokre. Ngasigidamakta di paudam matang asida lojare miyeng tabiri basingbo amukana kurumzari.